मालेमगी लेबाक चामग यांखै हेनबदा खोंजेल यांगना संदुरकलिबा कोरोना वायरस लाइचेतगी ngakthoknanaba Manipur leingakna akanba cheksin thorang lawkhatlingai cherakta ngasi ayuk Imphal West District ki manung chanba mafam amadagi United Kingdom da mahi tambi masagi chahi 18 rom churabi leisabi macha ama corona virus positive oiduna Manipur gi ahanba case thengnakhrai Jenims ki Viral Research and Diagnostic Laboratory Department of Microbiology na pikhiba report amana nipi macha adu coronavirus positive oire haibagi report pikhibani mahak tha asigi taraga mapanda United Kingdom dagi Delhi tamna laklaba matung numit adumaktada Kolkata tamna lakhibani mahak ki mokpa Nupasu numit adumaktada Atlantagi laklaga Kolkata da machin mokpa nongma leminaraba matung March 21 da Imphal da yawrakhibani hairi Coronavirus positive oiraba nupi macha asi hojik Jenims ki isolation ward ta leiduna layeng chathari nupi macha asi positive oire haiba confirm tawkhibadagi mahaki imung manunggi miyoi singsu quarantine tawduna thamkhrai Health Services ki Director Dr. K. Rajona thokhiba cherol amanasu positive oiraba nupi macha asiga nakna natraga totna tinana leminaba miyoi singna Health Services ki Director da pau pirakpada loinana self isolation haungnaba wafam thamkhrai loinana nupi macha asina Imphal tamna lakpada flight tungminarakhiba miyoi sing adu kana no haibagi matangda akupa history amasu thigatpagi thabak Health Services na chathakre hairi Coronavirus tagi ngakthoknabagi damak miyam punba thingnaba leingakna ngarang lockdown laukthokraba matungda ngasi ayuk nupi macha asi positive oire haiba pau lakpadagi hiram asigi matangda leingakna akanba mityeng changba haukibaga loinana state asigi tongan ba maphamsingda matam kaktana curfew laukthokre tongan ba district singi district magistrate singna thokhiba order gi matung ina CRPC gi section 144 gi subsection 2 gi makhada kanagumba miyoi singna yumgi mapanda natraga lambi da thoraktuna chatpada khudaktagi athingba thamle haina laukthokibani adumapu hairiba order asi law enforcement gi thabakta yauriba government ki agency sing amadi essential service ta chaliba singi oinadi komthokani hairi Amaromda Manipur da coronavirus ki case thengnare haiba pau social media da tanarakpadagi lekai da atopa lekai gi miyoi sing changhandanaba mafam kaya da lambi thingnakhrai lekai gi miyoi sing thoraklaga lambi sing da sambal khajinduna gari sing changhandabagi thabak chathanakhrai masida sunatna yum kaya gi gate ta atopa miyoi changbirakanu haina thaba sirol thetnaba yawnare